SAINA Institute of Medical Science part ki leiba sida koi magi keno tamjaba tare ariba tamliba koi gi sanbi se school asigi koi gi institute siwa salariba koi gi yonam mayamna keno waina khangnariba koi founder haidaba tare ko founder se masina hariba angang se koi gi fabiraga aduga model toduna fabiraga mase nupi oibigi Ijat khongoi na le isanupi asida country mayema masi che thakchalo se nasaje keno tawna ba khara keno to tension leirano dei thibira ya konda angang sina ko di thawudagi yam sina kana mase normal oigide mase pangdagra hai tare kem to khangdre adubu mana wakhan tarak matamda institute asigi managing director oiba koi founder juna Surjit Kumar mayam SK na khangdari ko se magi phomung na thamaga le min haire tungda angang sida iphone hai tari ko atamu phone ma sina diu phone ang pire adu ku sumatakta angang sida angang ni haina kana to ya na gi dam dai tari lupa sama sabi badalam gan mai daru ko sinare hai tari aduna pasina kan da koina matang se laksani ko se magi lariba wahi mana khalibo wakan magi apam du phang matungda di mi se mi amo tabagi mo aduga leriba khunai se leriba nupi jati hai tare nupi khunai su koi gi paisa na leigani aduga magi apam phangno gondam da tawba ya ba ya da bai ko to loi kuntuga ta sanare kanda SAINA Institute of Medical Science ki lego founder sina hai tare ko founder kam keno sina mogi principal sina toriba magi leiba mana loriba magi keno mayam se ta sina kanda koina hajengi madudi kai ra kanda haiba masigi thokdok se kudaki wena thopa na te mai to le ko se ma mo mari ta do institute la sile leba sei khuna sei ki keno da mafam da tham dam na fai adu ki suma takta hari ba singa se ai ko ama to da changchen na ba loina na ai ko thabok tongina wai ko ki side ki pamjai